ngasi akhoi khangabok mayai lekai sida leiba akhoi gi chan Lakshmi Thoksom makhoi gi leiriba yamna nuai taba akhoi gi yumlai kairei gi phibam se ubudagi akhoi district administration gi side tagi akhoi mafam se yengba lakjabani akhoi na hojik magi keno se yengakanda mai kai machamanaw go su tanara matungda akhoi gi magi hojik yum se khara sabadi hogale saba hogali basi loisannaba hotnabada akhoi district administration amasung akhoi gi lamdam asigi khangabok ki jila parishad Rajmohan ju leibire akhoi myam tanaraga magi yum sisu athubada akhoi na loisannaba hotna jaragani aduga magi yumgi awat apa leiriba mayam si akhoi gi chana thaknaba khaknatana atei mayam leiriba sisu akhoi ngasimak district administration na akhoi piragani akhoi gi lamdam sida leiriba akhoi gi district sida hai tare maruina thobal sida leiriba akhoi gi sugumba leita lairagi keno leiba mayam si akhoi gi government gi side tagi akhoi na angamba matengda honaraga mayam gi keno da akhoi mateng pangnabo honajagani haiba simtang ai thamjage nongan ba hogolok pasida akhoi KNTL gi magi Facebook account da ai gi sa Lakshmi gi magi masimanaw gi yumsi hek ubu kan sida thamoi je sokpo yamna heman gi ba aduda mu aina aigi dada sumai na ngak chalurage na tawkanda noi disi gi phone ro aduga ngak tawga tu yengro yam mai tin he mai se na taw aina thajin bane bol khoi dada mai taw na khoi yam nuai tab se kaino ga hojik si thanipan phana khoi gi iramdam sida chauba khoi gi misimina kya thokraba ko yumai kya tumma yam awaba ma khang ga leiri marak sida gi khabo part 2 sida aigi isani gi yumje ngasi uda amuk kaina thamoi sokre amaron darga rel kem gi yumai tumna sakhibduna makhala maronda mayam langa tawba leibuduna khitang amu wakhal je ai mayam moi chakthong ga ragai gi ai wakhal chum khanjebako aduna yamna nuai taba si ubukanda ai akhoi disi sahib se phaunar ga akhoi JP ko akhoi phaunar ga maruina nogi account si ai nongonda contact tawre ga kari kai no je pon hanga kanda simai tawrga ai isani sigi lapune ado ai isanu pasi kari no tawbi abudo dadaga tanarga magi kaino smasi class 12 ti pass tawdre ko 12 pass tawi ko aduna ai magi certificate ke pure adu dadaga tanarga magi kari tawbi age haibudo magi class ga sana ba masu yenga ga yumsu athubu da koi disi ju leira disi kaino leira awar pa do koi punna tanami nerga buko mai kidi achobu thawang lawri de koi disina haitare JP ga ani sina thawang lawbiraga aidi athubu matam yumje tawraga isani gi tang tana leiba sima khaktang ai soda khoramjage si kaka Rajmohan hoi adagi sadisi hoi anurba CM hoi gi site gi khoi gi damte sin naw gi damte mateng pambise am ngai je